Manipur Lengaka Suspension of Operation Sugi Agreement sign Touduna Ladiba Kuki Lalhoulup Singh USRA KNF Jet Amadi UTLA gi designated camp amada ngarang ahing nongyai matungda Manipur Lengaka su chatnadaba Kuki Independent Army KIA gi lanmi singna Overpowered tawraga camp adudagi Nongmei kunmanga puraga chatkhre hairi IT News na fangba pawasina hai su chatnariba Kuki Lalhoulup USRA KNF Jet amadi UTLA gi kedar kunlom leiba designated camp adu Churachandpur Henglep Police Station gi manung chanba Chongkhou Village da leibani Kem aduda ngarang ahing nongyai matungda masing yamlaba khutlai matik chana paiba KIA gi lanmi sing laktuna kem adu koisinduna thamlaba matung Overpowered da Nongmei kunmanga adu lauraga chatkibani hairi Thaudok asigi pau hek phangbaga ngasi ayuk anganbadagi hauna Churachandpur Police amadi Assam Rifles ki team amana mafam aduda changsinduna paksana thiba humbagi thabak chathakre adumakpu haujik phawbagi oinadi KIA gi lanmi singna pokhiba khutlai sing phangbagi pau laitri Panbaya badi Kuki Independent Army KIA gi luchingba oriba Churachandpur gi Matirjang Khopi dagi Thangkhom Haukip Elias Davidson apokpa Letkosai Haukip asi Manipur Police na wanted lauthokhibasu laikhrabani